United Nations na yelhomi singi Oiba Constitution Assembly basigumna Meitei-Gi Oiba Law Amadi Constitution Sembagi Tangaifade haina Global Alliance of Indigenous People, Gender Justice and Peace Manipur Women Gun Survivors Network ki founder Oiba social activist Binalakshmi Nepram na fongdokre. Wafam asi Malaysia mina loisang na sinduna nongpok chingutong thalo sipilog saloi lamay chingda laiba Meitei Laikolda Binalakshmi masabu taramno pagithauramda fongdokibani. Thauramadu Binalakshmi na makataraduna kumjalisang magachamapan ni Fugamapanda Manipur na India da tinbadagi ngasi fawba lamdam masigilay ngaklon sanmitlon inad Amadi kunaya si kudum challaga lakpagi mami adumak tabagaloy na tangdulay tana laybang amlaktri. Chahi lising ani henbagi puwari layjaba Manipur gi wari India gi history lairik singde yaude uthok piba watpa na chahi kaya maningtam na layramba laybaga sibo malem na masak khangdabani haike. Malemda laidiba tongan ba lining shingi masak khangnaba United Nations na semkiba Freedom of Religion eki makada Meitei lining asi yawba ngamdri. Lining asi malem miyam da masak taksi hairabadi ahanba oina isha na isha masak khangba inad khangba madi laijaram liba lining munna khangminaba mathautai. Manipur gi puwari isagi lining amadi nat ki chatna bising malem na masak khangnaba mahaki maikaidagi angamba thakta hotnagani masida miyam nasu mapungfa na saugat piyo haina mahak na fongdoki. Huziki world se 80% se loinamak lining chatle lining amana natraga ama lining chatle anak freedom of religion and United Nations ta thamame freedom of religion haibadi isagi ipanat ki ipunat ki oirasu natraga akogi indigenous oiba akogi religion se masi yokhat baibasi United Nations na ayaba pigre adubu akogi laipak tadi khoigi Manipur natraga na India laipak tadi akoina university da mingchanma matamda lining gi form yaur e maduda akogi lining de su yaudre akoi kanano haibasi bharat ki wang matokro bharat mangdu bu khangdre bakoise aduna akoi isana akoi gi khangjaba haiba potse adugi emerge tawdringai akoi laipak se wagini